Hello mayam, ngasisu RR Prajen yamna nungarba film ama puduna lakle. Hariba film asigi mamingna Sand Hell. Film asi hantak 2026 ta release tawkiba horror amadi comedy the best tawa movie amani. Film asigi panbiaba rating kara palabadi IMDb rating da 10 gi manungda 6.7, Prime Video da 10 gi manungda 6.7, aduga Rotten Tomatoes da 92% gi press rating phangi. Aduga film asi number matamda changkiba apunba senpandi crore sahunga kutra manga phabu changki hairi. Aduga film asi na tankiba apunba box office ki senpam asina crore satres ka marfu nipan phawa tanki hairi. Masina nibdi film asigi number changkiba paisa adugi saruk ama hena tan kare haibani. Film asigi maru eba character khargi maming palabadi film asigi main character so oriba Linda gi saktam langliba asina Rasian MC Adam, Bradley gi saktam langliba asina Dylan O Brand, amasung Jenny gi saktam langlibi asina Idal Ismail ni. Adudi myam film asigi samlak wari haidrabsu film asigi asengba wari rom doina mayon selasi. Film asigi ahuwa senda ahang batia asigi kallaba nongne nuksida asigi marakta aeroplane ama paiduna lakpa du aikhoina uba phangi. Aeroplane asigi manungda film asigi main character so oigadoriba Linda kawi nupi ma tongduna lakpa du su aikhoina uba phangi. Mahak se hojik mahakki marupsing aduga business ki trip ama chatluraba matungda mahakki mafam aduda muk halakpa oirami. Asumna aeroplane asina kallaba nongne nuksida asigi marakta asum pairakpa matam asida khangawdana makhoina tongliba aeroplane asi yamna kanna nikba horami. Odagi makhoi myam asina ikhang khawdana aeroplane asigi awba makhol ama tara ami. Matang asida ikhang khawdana aeroplane asigi maning thangba jaga adu mai chakpa horami. Odagi aeroplane asigi manungda seat belt phadabida leptuna leramba passenger sing adudi aeroplane asigi manungda mathong marum khangdabida korang langduna aeroplane asigi wall sing asida yection lami. Asumna ngak pairaba matungda aeroplane asi yamna kanna paiba asina maram oraga aeroplane asigi thong asi khangawdana kai khirami. Matang asida akanba nuksit kya ama aeroplane asida changpana maram oraga seat belt phawdaba passenger kya amadi aeroplane asigi thong asida paithokuna sikhirami. Matam asida makhogi manager oiriba nupa adusu mahakki masadu aeroplane asigi mapanda paithorokpa matamda Linda gi makhong asida paiduna zalaga lerami. Somda aeroplane asigi atopana kalamada pamanasu makhogi boss asida mahakbu mukta mateng pangbiyu haiduna hairami. Adum oinamak makhogi boss aduna nupa adu makhuna thintokhirami. Paramasdagi nupa adusu aeroplane asigi kaiba thong asigi maikeida paithoktuna lami. Hairiba matam asida nupa asina khogi manager asigi makhong asida muk paiduna mangna yanduna lerami. Maramasdagi makogi manager oiriba nupa asisu mahakki makhongda mi amana paiduna zalaga leibana maram orga mangnasu Linda gi makhongda paiduna zaliba du kuina yanba ngamamde. Maramasdagi makhoi ani airplane gi akaiba thong asida paithoktuna makhoi ani su adum sikhirami. Matam asida Linda di makhoi sing adu kaningba tarabasu upai ama tarittabidama mafam asida adum phamduna lerami. Ngahak leraba matungda Linda na tongniba aeroplane asi pungam mamjankhirami. Aduga aeroplane asi samudagi ironungda tasankhirami. Adum oinamak Linda gi laibak phaba haigadra aeroplane asina samudagi imai asida taslakpa matamda aeroplane asi pokhairamde. Ramasina mahakki thawai adudi kanjarami. Ariba matam asida aeroplane asi manungda ising mayam ama changami. Odagi Linda na mahakki masada phajaliba seat belt asi bulokthoknaba yamna kanna honajarami. Akki masada phajaliba seat belt asi lothokpa lorba matungda Linda na aeroplane manung asidagi iroiduna thorami. Linda na aeroplane asi mapanda iroiduna thokla asi phawbada mahakki masadu hojik phawba safe oiramde. Maramde mahakna hojik tasanduna leiriba asi samudragi sauruba imai amadani. Maramasdagi Linda na mahakki mamai adu kori leiduna asum yengpa matamda mahakna hojik leiriba jaga asidagi irap laptabida island ama leiba adu mahakna urami. Odagi Linda adu mahakki araiba thawna sakti adu puthokduna island adugi maikeida iroiduna lami. Asumna Linda na yamna kanna iroiduna lakpa asina maram oraga mathangi numitki ayukta mahak island asida yaurami. Hojikti mahak island asida yaurabanina mahak khudongthiba mayam adudagi mahakki masadu safe oijarami. Tang asida Linda na mahakki wakhanda asumna sukhanjarami. Hojik aigi saase safe oirabasu island asida kari karamba khudongthiba kayama nangakadoribano haibadu khanba matamda mahak yamna matha sajarami. Sumna island asigi mapana asida mahakna sum lakpa matamda nupa amasu samudra khongpan asida taduna lerambadu mahakna thengnarami. Odagi Linda na yamna thuna taduna leriba nupa asigi manakta changchanduna nupa asi kanano haiduna check toruba matamdari nupa asi atai kanamta oiramde makhoiga aeroplane da tongminarakiba makhoigi boss adu oiduna lerami. Makhoigi boss asigi mamingna Bradley haina kaurami. Mahaksu aeroplane kaiba aduna maram oraga samudra aduda tasanbadagi samudragi isingi wave aduna sum chenduna poraga island asigi maikeida porakhiba hoirami. Hojik Bradley hariba nupa asi gyan mangduna su taraga leiribani.
duga Bradley hariba nupa asigi makhong asisu tektuna leirami tamasida aeroplane kaiba dudigi hingoriba ase makhoi ni khakta ngaiduna leirami adubu Linda di makhoi gi boss Bradley asibu uba matamda makte nungaiba foromde maramdi makhoi gi company asida Linda na khwaidigi nungsidaba miyoi asi makhoi gi company asigi boss oiba Bradley hariba nupa asi oibagini karigidamakta Linda na makhoi gi boss Bradley asibu nungsidribino haibagi maramdi Linda hariba nupi asi makhoi gi company asigi khwaidigi best oibi employee amani aduga company asigi maramda kari tawgani tawro haiba asisu khwaidigi khangbi employee amasu oirami maramasina mangna tawthorikliba performance adugi matung ina markse company asigi manager adu oigadaba oirami dumoinamak makhoi gi boss adu sikibana maram oiraga makhoi gi company asigi masanupa Bradley asina anauba boss ama oirami masigi matungdagidi makhoi gi company asi Bradley hariba nupa asigi makhada salaiba horami maramasdagi Bradley hariba nupa asina karisu khandaba tawdabida Linda hariba nupi asibu manager gi phamadudagi lakthoaga mahak yamna luna tinaba mahak maru amado oina manager gi phamadu hapkirami asidas natana Bradley amadi mahak makhada leiriba employees sing asina Linda hariba nupi asibu makhada namthanaba adum sohona duna leirami asigumba mayam asi ningsingurba matungda Linda hariba nupi asina taduna leiriba Bradley hariba nupa asibu kaningba phawramde dum oinamak Linda na wakhan muna khalaba matungda makhogi manager oiba Bradley asibu mahna kanbiba tarabadi mahakpu manager gi phamda amu hapakpa yai haina khalami ramasdagi Linda na yamna machin thawraba nung amana laphu pami magi nakta laktuna laphu gi mana sing adu ka ami aduga u pami mi makhongda atopa uwa atekpa kaya ma hapsanduna mafam asida laphu mana adu no kupsalaba matungda yamna apikpa hat masa masemami masa asigi mathakta laphu mana sing aju kupsanduna makha asibu marum tahalami masigi matungda dana boss asibu mafam asida poraktuna pothalami masigi matungda Linda na mafam asigi leingoi asi khara tawthoba matungda mafam asida tariba kangba jubi sing asi mangna khungkatuna jubi gi maku sing adu leingoi asida phumjalami aduga lamana sing aduna jubi maku adugi mathakta thamduna ising tahanabagi damakta mangna semduna thamami ngaihak leiraba matungda mafam asida nong yamna kanna churami nongi sing adu ngasai mangna thamkhiba jubi maku duda loina sangkhirami asumna Linda na makoina thangnaba ising kharabudi khomjan mangamami hojik nong asi hangkhraba matungda Linda na ising yaurba jubi maku du bagna Bradley gi manakta puduna lami ngasai digi gyan mangduna leiruraba Bradley hariba nupa asisu hojikti gyan tara ami matam asida Linda na Bradley gi mana asida satlauna changsalakuna mangna poriba ising asibu Bradley hariba nupa asida pithak pirami matam asida Bradley hariba nupa asina so makpu Linda hariba nupi asina kanbirakpan haiba si khangami masi khangaba matungda Bradley na ikai na Linda hariba nupi asida thank you haina hairami masigi matungda Linda na mafam asidagi u khara khungalaba matungda u ani adu yamna kanna taknaraga mafam asida mai haugalami aduga mahangna nga khara su phaduna nga adubu mai asida yairami maida lowba loraba nga adu Linda na Bradley gi manakta porupna Bradley asida khara pirami adum oinamang Bradley hariba nupa asidi yamna nungaiba punsi mahing amada hingakpa misag ama oibana Linda na magi damakta poraiba nga asi dustbin da taba amot akai langthokpada yarokpa pot amagumbane haina mangna khalami adum oinamak hojik Bradley gi mafamda upai mata leitabana maram oraga mahak chaningdrabasu nga asi mahak chasalami ngahak leiraba matungda Linda na samudra asigi mapanda phamduna mahak nungaina leirami asengmamaki Linda hariba nupi asina mafam asida awaba masjid amata yaudabida nungaina leiribagi maramdi mahakki mathakta kanaptara ngangbinaba leitabana maram oraga mahak mafam asida numit kyani nungai thoktuna leithoami asumna tamna matam asi haukibana maram oraga numit kharani haukirami matam asida makhoinina mafam asigi akoiba asibu munna yengduna leirami somda atopana kalamaromdana Linda hariba nupi asina mafam asidagi pot ama hek phangba matamda mahakti yamna haraujarami aduga mahakna potsing adubusu Bradley hariba nupa asida haraunu utsarami adum oinamak Bradley hariba nupa asinadi Linda na tawriba mawng mataw asida mahak ka hena onsalamde madugi mota mahak island asidagi mataw karam thokhiba yagani haiduna khanduna leirami masida Bradley hariba nupa asina Linda da asomna hairami nahana karigidebak mafam asidagi paw phonaba yanabagi damakta kariguma siginen amata semdribano masida sunatana nahakna mafam asida chauna mai hogatuna maikhu ka handriba asina karigino kariguma nahakna adumna tawba tarabadi mafam asida mi lei haiba si atopana khangba tarabadi aikhoibu kanba lakadoribani adum oinamak Linda hariba nupi asina Bradley na hariba sing asi amata tawramde madugi mota Linda hariba nupi asina Bradley na hariba wa asigi ona teneba thabak kya ama oina tawduna adum leirame
Maram asidi Bradley hariba nupa asina maki makhonga nabaga loinana mahakna yamna sauna Linda hariba nupi sida ngangami aduga Bradley na maram ilaitana Linda da boss amagi mawng matawda asumna ngangami nahangna aigidamakta karisu kiyar amata lawba ngamdriba sina karigino aise khong chatpa ngamdre haiba sisu nahangna khangibani adumoinamak makhoinina island asida lakiba numit adudagi Linda hariba nupi sina Bradley gi mateng pangduna laklibani masimaktada mahakna aina tawriba thabak mayam asi singthanadaba haiduna Linda gi wakhana sida khalami maudagi Linda hariba nupi sina asumna khalami madudi Bradley hariba nupa asisu mahak masa matata hingjahoragani aduga aisu ai isa hingba ngamnaba kadaida no masakrage haiduna ma khalami maramasdigi Linda na mafam asida leiba maki firon purising adu lokholaga karimta haidabida mafam asi thadokduna chatkirami matam asida ahanbadidi Bradley hariba nupa asina Linda da mahakna thabak kyama tongnabagidamagta mangonda paukta kyama pirambani adum oinama akonbadidi Bradley hariba nupa asina mahakna Linda gi mafamda ngakiba sing adu mahak hojikti yamna soikhere haiba si khangami ngahak leiraba matungda numidang wairanggi matam yokselami matam asida Bradley na Linda hariba nupi asina halakba adu mahak ngaiduna adum leirami adum oinamak Linda hariba nupi adudi numidang tarasi phawbada mahakki manakta halamde hojik numidanggi athengba matam adu yokselami hariba matam asida yamna akanba nuksit kyama silami maram asina Linda na mahakki damakta hat masa masemamba adusu nuksit adu huntoktuna loina paiduna chakhirami mathangge eukta numit thorokpa matamda ngasai hat adu paithokibana maram oraga nungsa aduna Bradley gi mamaya sida yamna kana phujanduna leiba sina maram oraga mahak nungsa gi maisa adu khangba ngamdabadigi mahak wanthagi haiduna tawrami asumna yamna wana nungsa gi maisa si khangduna leiringai matam asida Linda hariba nupi edu makuta ising khara paiduna Bradley na leiriba mafam asida amu halami masi uba matamda Bradley hariba nupa asina karisu khadaba tawdana Linda na pore iba ising yawruba utong asi munduna mahakna utong manungdi yawriba ising sing adu thaami matam asida Bradley hariba nupa asigi wakhanda asumna khalami madudi hojik aina hingduna leige haiba tarabadi Linda gi makha yamna poli maram asina aina office ta boss amagi mawng matawgumna tawbadu mafam asidadi mahakna dumna tawbadu yararo haiba si khangami ngahak leiraba matungda Linda hariba nupi asina yamna machan chumlaba ta ama semba adu Bradley hariba nupa asina urami masidagi Bradley hariba nupa asina su khangami madudi Linda hariba nupi asina jangal asida leiba yamna sathiraba lamok kaya ama sadanba chattore haiba si aduga lamok hariba sa makhalasi aduga matik sathi haiba si su mahakna khangami maram asdagi Bradley hariba nupa asina Linda da asumna hairami nahakna jangal gi maikaida sa tanba chatkani hariba du chatkanu nahakna mafam du chatpa matamda nangonda khudong thiba kya ama nangakpasu yai adum oinamak Linda hariba nupi asidi Bradley na ngangiba wa asi amata thausadabida mahak sa tanabagidamagta jangal gi maikai du changkhirami masigi matungda Linda na mahakna semba ta adu paiduna jangal asigi manungda sa thorokpra haiduna yamna kina sangami matam asida ikhang khongdana Linda gi matunglomdagi karigumba makhol matara ami Linda na mahakki mamai adu leithokduna yenguba matamdadi mahakki maikai romda yamna sathiraba lamok ama sensalakpa adu mahakna urami maudagi lamok adunasu Linda hariba nupi asibu attack tawnabagidamakta yamna kana honarami Linda su mahakki masadu kanjanabagidamakta tunghanduna selami matam asida Linda amadi lamok makhoini gi karakta yamna chawba uma tuduna lerami maram asina taduna leriba u asina maram oraga lamok asina Linda gi manakta changakpa adu ngamamde masigi khudong chaba si lauduna Linda na mafam asidagi mathoi hingnabagidamakta yamna kanna amuk chenkirami sathiraba lamok adusu taduna leriba u asi koithokduna amuk Linda na leriba maikai dura chelami matam asida lamok asina Linda na linamba phi masena ma taduna leiba adu mangna manam namduna lerami asumna lamok asina phi asida manam namduna leringai matam asida Linda na awangba u mathaktagi lamok asigi mathakta songtharakduna mangna pariba machin tumlaba ta asina lamok asigi mangsam asida yungami maram asina lamok adusu maki masa aduda anaba kaya adu khangba ngamdabana maram oraga maki mathakta tongiba Linda asibu langthoamaga maki masadi yungliba ta asibu thudega mak mafam asigi chenthokirami aduga yamna sauruba lamok asina Linda asibu halage haiduna Linda gi maikai asida yamna kanna angawgi mawng matugumna chensalami matam asida Linda gi manakta taduna leiba atekpa u adu mahakki maikai da chensalakliba lamok asigi maikai rom asida onjalami maram asidagi lamok adu yamna kanna chensalakpana maram oraga Linda na mahakki maikai da onsalakliba chaisida yungduna mak mafam asida sirami masigi matungda Linda na mahakna hujikta hatokkiba lamok adugi mako adu kakthatuna Bradley gi manakta puduna laga Bradley gi mana asida thadarami asuk chawruba sathirba lamokki makok atatpa asi mahakki manakta tarakpa asi uba matamda Bradley hariba nupa asidi yamna ngami aduga Linda hariba nupi asina yana hanba oina asigumba sa asi hatpa nupi amani haina su mahakna khankirami masitas natana Linda hariba nupi asi yamna powerful leiba yamna sakti leiba nupi amani haina mahakna khalami maram asdagi mahakna numit asligi hauraga Linda hariba nupi asigi mafamda akiba kya ama phawba haurami senase sense tawduna numit kharani gi matungda Linda hariba nupi asina
mafam asigi forest jaga asida maangna karigumba kharabu thiba changami asumna Lindana jungle asigi manungda asum changpa matamda jungle asigi manungda waterfall ama leiramba adu maangna urami masi uba matamda Linda adu yamna haraurami aduga makhoigi thaknaba ising adu suwat watlaroi haina su maangna khanjarami adum oinamak matang asida Linda gi harauba nungaiba adu yamna kuina chalamde maramdi matam asimaktada maki nakongda rablaptabida engine nangangbagi makhon ama taraami maramastigi Lindana maangna tariiba makhon asigi maikaida thoktuna yengoba matamdadi arapada jahas masa ma thoktuna leiramba adu maangna urami odigi mahangna jahas masa adu thoktuna laiba mi etugi maikaida onsanduna makhoibu mukta kanbiu haiduna yamna kana lauge haiduna torami adum oinamak mahangna lauge toramba adu satlauna lepami matam asida Linda gi wakhanda asumna khalami karigumba makhoina mafamstegi hingduna chatkhiba tarabadi mahaki boss adugi makhada mahangna minaigumna amu hingduna leigani haibasi mahangna khalami asumna company etuda mahangna nukti numit khudigi mahaki boss adugi makhada thabak tawduna leiba adu hojikti pama amde aduga mahangna island asida leiba matamdadi makhoigi boss asina mahaki mathakta karisu tawba ngamdribani maramastegi island asidadi mahangna boss amani haina mahang masa mathanda khanjara ami asigum mayam asi khaluraba matungda Linda hariba nupi asina jahas tawduna laiba miyo etuda mahakbu kanbiyo haiduna kauramde masidas natana city gi mafam aduda hingbadagiri mahangna island asigi mafamda hingba asina hena nungai haina su khanjara ami maramastegi Lindana jahas tawro iba misak asina mahakbu udanabagi damakta mahak maning hanjanduna lolaga leirami masigi matungda Linda hariba nupi asina Breli gi manakta halakpa matamda ngasai mahangna thenakhiba boat adugi maramda Breli da karisu tamamde maramdi matam asidasu Breli hariba nupa asina Linda gi makha pona hingduna leiribani maramasina mahaksu karisu tawba ngamamde asumna makhoinina island asida leirakpa asi hapta ani mapung phara ami matam asida Breli hariba nupa asina Linda da asumna haira ami nahakti nasada karisu sokpa nate maramasina nahakna hi macha amadi saba yabani hi macha atugi matengna ikhoina samudra asida honduna satpa matamda jahasta tongba mi kharanasu aikhoibu urakpa yai adumna tongba tarabati mioi singduna aikhoibu soidana maki kalakadoribani Breni na hariba wasing se taraba matungda Lindana asumna haira ami aikhoina mafamstigi hi macha ama saduna isingi maayasida honduna satkiba matamda aikhoigi mafamda aduga matik kudong tiningai oini haiba asidi nahakti khangamoi asumna harakpa si taba matamda Breli hariba nupa asidi Lindada karimta haiba ngamamde adum oinamak Linda su Breli na harakpa wai khudingmakta mahangna karimta yaramde maramastigi Breli hariba nupa asina Linda gi mana asitigi mahang atoppa had ama saduna leirge haina khalamni matam aduda mahaki oiba boat masa ama saduna mahak island asi thatokuna chakhage haiduna khalami maramastigi Breli na hojikti mahangna leinabagi damakta mahaki sang masa adu mahang masa matanda sanaba haiduna yamna kana honarjarami matam asida mahaki sang masa adu mahang sanaba honaba matamda mahak yamna wajarami masidas natana mahang mafam sida mai hokanaba honaba matamdasu mahak matau kramna mai hogakani haiba adu khangamde aduga mahaki makhong adusu fajana fattabana maram orga mahaki mafamda awaba kayama mayoknarami aduga mafam asitagi yamna lamna sujatpa ngamamde masigi matungda Brelina akaiba jubi machet adu sinaduna Lindana nonggi sing yabagi mawong adugumna mahangnasu mahangna thaknabagi damakta ising adu yasalami asum tawdana Breli hariba nupa asina mahangna leinaba sang macha ama sarami masigi matungda mafam asida tariba atraba utek watek sing aduna samudra mapana asigi leingoi matha asida help haiduna mahangna thaduna su leirami mahangna sumna tawriba se kanagumbana masibu uraba matungda makhoibu kanba lakani haiduna khanbagi damakta tawribani hujik hariba sense sense tawduna numit nini hokirami matam asi phawbada makhoigi manakta makhoibu kanbagi damakta kanamta lamde maramasdagi Breli hariba nupa adu saknamakpadagi mafam asida chattuna leiba tin phawba phaduna chaba horami asumna mangna tin asi chasaluba matamda mak hainadabdigi mafam asida orami somdana Linda hariba nupi asina makki mamang asida hauraba jinjak kayama thangthuktuna mak nungaina chaduna leirami masi uba matamda Breli hariba nupa adu Linda gi mafamda ikaiba adu loina thadoktuna makki manakta lambi uga mahangna mangonda soikiba sing adu amukta ngakpiu haiduna hairami si uba matamda Lindana Breli hariba nupa asibu ngakpirami degi makhoini amuk pulap lemina kirami matam asida Lindana sariba ahauba potsei sing asi Breli da su pijarami moinamak Breli hariba nupa asi wakhanda mafam asdagi sakhinabagi tanja saba matam ama ngaiduna leiribani asumna makhoini leminarakpa asida hojik tha makai amagi matam ama amu haukhirami matam asida Breli hariba nupa asigi asokpa makhong adusu khara farami maramastagi Linda hariba nupi asina island asigi khwaidigi wangba ching adugi jaga aduda
Bradley hariba nupa asibu puduna lami duga sing asigi mathakti yengakpagi phajaba sing adusu Bradley hariba nupa asida loina uhalami aduga Linda na Bradley da asomna hairami mafam yengbadadi khwaidigi phajai adubu mafam asigi khwaidigi khudong thiningai jaga amadi mafam asina oiribani masigi matungda makhoi ani du makhoi ni gi makhata balambi adu adum satuna lami matam asida chingai sida hai khara panduna leiramba adusu makhoi ni na thengnarami matam asida Linda na Bradley hariba nupa asida panduna leiriba hai asi khara hekatuna maki makhut aduda taisalaba matungda makna somna hairami mafam asida paliba hai asi yengbadadi ahawba hai ama mali adubu masi charuba tarabadi aikhoi soidana maki sigaduribani sumna hairaga maki makhutta taisankiba aduda infection thorokpa adusu Bradley hariba nupa asida yengalami maudigi makhoinina asom makatana lakpa matamda arapada X ki symbol gumna thaduna leiba ching amagi mathakta makhoinina urami masi uba matamda Linda hariba nupi asina Bradley da asomna hairami hangna kaidongnungda X ki symbol leiba ching asida chakhe khaloidabani mafam asida yamna poisonous soiba tin kang mayam amasu lei asida sunatana mafam asida paliba haira amadi mana masing sing asi loina hu seli aduga mafam asida Sathiraba sakai kaya amasu lei maram asina nak mafam asida chatpadi lairana namina phawba hanna yenge haina khaluno masi taraba matungda Bradley hariba nupa asina maki wakanda karigumam khalami aduga mangna kariguma plan ama torge haina sukalami maudigi Bradley na Linda da maki makhong asi su yadabanina mak chatpa ware haiduna hai pambi tuna hauriba adugi manakta mak phamdara ami asum tawdana Bradley hariba nupa asina hu selaba hayedu khara heksan kirami hariba matam asida Linda na reptuna leba jaga tu khara kairakpadigi mak ching adugi makhada tatugi tawduna lerami asumna Linda na ching asigi mathak asida yamna kana yanduna leiba asi Bradley hariba nupa asina su yamna pakana yengduna lerami maram asdagi Bradley hariba nupa asina maki makhong adu yadraba su yadana mak situna dana yaliba asigi manakta changami aduga Linda gi makhut adubu makni yamna kana paiduna ching asidagi tatuna paiduna yanbiduna lerami tengma makidi Bradley hariba nupa asina Linda hariba nupi asibu yamna nungsidribani mahangna sikiba tarabasu Bradley hariba nupa asigi thamoida karisu nungaitaba amata phauroidiribani sigumba mahangna nungaitaba phane amama leiba tarabasu Bradley hariba nupa asina yamna kana honaduna Linda hariba nupi asibu chingkhatpiduna mahaki thawai asibudi kanbirami sumna Bradley hariba nupa asina Linda hariba nupi asibu kanbiba asi Linda na uba matamda mahangna yana hanba oina Bradley hariba nupa asibu khara thajaba horami Karani matungda makhoi na lainabagidamagta sakiba hat macha adusu akanba nonglei nuksit ama lakpana maram oiraga nonglei nuksit aduna humtokpadagi makhoi na lainabagi hat macha adusu loina kaikhirami matam asimaktada makhoigi manakta yamna saurwa u masu tektuna turaami masidigi makhoi ni masadu kanjanabagidamagta chenthokduna mafam amada phamduna lerami hausik makhoi ni akanba nonglei nuksit asdagi masa kanjanabagidamagta sing asigi manakta leiba surung amagi manungda changami aduga surung asigi manungda makhoi ni edu lotuna lerami matang asida makhoi ni gi masadu nong yamna chotkhibana maram orga makhoi yamna ingami adumoina makhoi gi masadu sanabagidamagta athaba firon amata leramde maram asdagi Bradley hariba nupa asina Linda asibu konsanbiraba matungda makhoi ni mafam asida tumina khirami asumna Bradley nasu Linda bu asum care lokpasi uba matamda tamna Linda hariba nupi asina su Bradley hariba nupa asibu nuksiba phawrami mathangi ayukta Bradley na Linda da asumna haira ami asuk sangnaba matam asida nahangna aigidamakta ayagi matik wabiba aduga thong taktuna su aibu pijabiba adubu ngasigi numit asigi numidang asidi nangbu karisu walaroi aina loina thong taktuna nahapku pijagani Linda di karisu khandaba tawrudana Bradley na hariba wa asida loina yarami numit asigi numidangi matamda Bradley na makhoini na sanabagidamagta karigumba kharabu sem satuna lerami mahangna makhoini na sanabagi posai sing adu thongba loiraba matungda Linda hariba nupi asida sanabagidamagta pirami Linda su Bradley na piraiba pot adu mak harau na loksanduna sarami matam asida Linda gi masadu kainoma tawraami maudigi mahaki masadu lengba otpa ngamdabida mafam asida paralyzed tawbagi mongda tawraba matungda mahaki masadu leimaida takhirami asengma makidi Bradley hariba nupa asina poisonous oiraba ayadu helakhrabani aduga Linda na sanaba posak asida mahakna lona yansanduna hapsankhiba oirami asumna Linda na watharakpa asi uba matamda mahak karisu ngamdabida jungle gi maikei du changkhirami aduga una saba hi masa ma singthoktuna thoraami asengma makidi Bradley hariba nupa asina Linda khangandabida hariba hi masa asi lona sakiba oirami
aduga matang sama matamda hi asibu putoktuna mahak island asidagi nantoktuna chatkhige haina khanbagi orame masigi matungda Bradley hariba nupa adu yamna harauna mahakki una saba hi adu samudar sida thadaraba matungda mahak hi asida tongkhatkirami aduga mahak mamai phawa leithoktuna yengamdabida hi adu honduna yamna harauna chatkirami mahakna mahakki hi asi asum honduna lakpa matamda mahakki mamangda yamna sauraba ithak ipom kaya ama lami Sathiraba ithak ipom singaduna mahakki hi asida jaibana maram orga mahakki hi asisu mafam asida mase tana loina kairami aduga Bradley su ising manung asida tasankirami matang asida Bradley gi laibak phaba haigadra mahakki hi adu yamna lamna honthokidabana maram orga mahakki masadudi sep oirami adumoina mahak hausik mahakki masadu Gyan mangduna mafam asida wantaduna laikirami hariba matam asida Linda hariba nupi dusu gyan taraktuna ising asida gyan mangduna taraga lairiba Bradley asigi manakta singchanduna Bradley asibu samudar mapana asida singkhatpiduna mahakki mathwai asibu kanbirami mathangi numita Bradley na gyan tarakpa matamda Linda da mahakna tokiba soibe singadu mahak lankare amukta ngakpiyu haiduna hairami masida Linda na karisu thawai sar sadabida asumna hairami nahak madugidamakta kahena khanjanganu ai karisu khande nangbu ngakpirabani masi hairiba matungda Linda na Bradley na sanabagidamakta maida lokthoknaba octopus kharabu Bradley hariba nupa asida pirami Bradley su Linda na piraiba sanaba asi karisu khandaba tawdana mahak chasankirami adumoinamak Bradley hariba nupa asina masi chasalubana maram orga mahakki masadu kainoma tawraami Maudagi Bradley hariba nupa adugi masadu lengbotpa karimta ngamamde matang asida Bradley hariba nupa asina Linda da nahakna sanaba asida kari hapsanki haiduna hairami masida Linda hariba nupi asina Bradley da asengba singadu loina hairami nahang nokjik chakiba octopus adu blue ring octopus haina kawi madubu hek chakiba miyoi adudi mahakki masadu matam khara lengbot pungamdana tumina dum laikhardabani asengma makidi Linda hariba nupi asina Bradley da kariguma para ama tamningbadagi hariba thabak asi tawkiba oirame masigi matungda Linda hariba nupi asina thang ama puthorami aduga Linda na Bradley na seliba honggaw adu lauthoami masigi matungda mahakna puthoraiba thang adu mai aduda sahalami masi uba matamda Bradley hariba nupa adugi masa adu aduga matik pakhalami mahudagi Linda na maida sahalaba thang adu lauthoroktuna Bradley gi manakta pusalami aduga Bradley gi masa aduda thinkirami asumna thinba asina maram orga Bradley gi mamai adudasu i kaya ama chongami masi uba matamda Linda hariba nupi adudi nokthorami aduga mahakna hojik thangna thinkeba adu asengmamaki Bradley gi masada thinba oiramde mahakna pharakpa usi mada thinba oirami asumna mahakna tawriba mayam asi Bradley hariba nupa asi kihannabakidamakta tawba oirami masigi matungda mathangi sinda Bradley hariba nupa adusu hojikti gyan taraami matam asida Bradley hariba nupa asina Linda gi manaktagi lapthoktuna chatpa ngamamde maramdi mahakna dumna chatkhiba tarabadi Linda na mangonda kari karamba thabak tawrkani haibadu khanbagidamaktani Linda su Bradley hariba nupa asi mafam asida lengdana leramo hairaba matungda mahak chanaba khara thiba chatkirami asumna Linda na chanaba khara thiduna leiringai matam asida mahakki matunglomdagi injin ngangakpagi makhon ama taraami mahakna mamai leithoktuna yengumba matamdadi makhoigi marup Jenny hariba nupi aduna motorboat masa mathokduna island gi makeisda lakpa adu mahakna urami matang asida Linda hariba nupi asina mahakki manakta Jenny hariba nupi asi lakpa matamda mahakki thamoida nungaitaba kyama phawga tarabasu Jenny hariba nupi asi uba matamda mahak momo noksanarami maudagi Linda na Jenny hariba nupi asida asumna hairami nahakna mafam asida lakliba asi yamna phare hojik phawda Bradley hariba nupa adu hingduna leiri asengma makidi Linda hariba nupi asina mahakna hojik leiriba island asi thadoktuna chatpa adu mahak pamdribani matam asida Jenny hariba nupi asina su khangami madudi Linda amadi Bradley makhoi ani asi hariba island asida hingduna leiri haiba ase mataw karamna khanglibano haibagi maramdi Jenny bu kai tawduna puduna lakliba motorboat thawriba nupa asina khangbadagi Jenny hariba nupi asibu mafam asida puduna lakpoirami matam asida Linda hariba nupi asina mahakki wakhanda yamna phatraba plan ama tawromi maudagi Linda na makhoi nida asumna hairami Bradley adu mafam asidagi irab laptaba mafam amada leirabani masi hariba matungda Linda hariba nupi asina Jenny amadi mahakalamina nupa makhoi ani asibu atopa maikei amada seran turana puduna lami asumna Linda na makhoi sing asibu asum porakpa asina hojikti wanglaba sing amagi matonda yaurami hariba mafam asi Bradley amadi Linda makhoi nina mamangda lakhiba mafam adubuni mafam asi yamna khudong tiningagi mafam amasu oiribani masidigi makada hek takiba matamda miyoi adu hingoidribani hariba matam asida makhoi masina asum lakpa matamda Jenny hariba nupi adugi makhong adu mafam asida setpadagi mahak wanglaba sing asi makada tadoigi zalaga leirami asengma makidi Linda hariba nupi asina makhoi ani asibu asum tawdana hatke haiduna mafam asida
ꯊꯑꯣꯏꯅ ꯄꯨꯔꯛꯄ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯖꯦꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯗꯨꯅ ꯌꯥꯜꯂꯒ ꯃꯍꯥꯛꯄꯨ ꯆꯤꯡꯈꯠꯇꯣꯏꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯇꯦꯡ ꯀꯔꯤꯝꯇ ꯄꯥꯡꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯇꯨꯡꯂꯣꯝꯗ ꯇꯞꯅ ꯍꯟꯇꯣꯔꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯥꯏꯕꯗꯤ ꯖꯦꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯠꯇꯕꯤꯗ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯕ꯭ꯔꯦꯗꯂꯤꯒꯤ ꯃꯅꯥꯛꯇ ꯃꯊꯟꯇ ꯍꯜꯂꯛꯄ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯖꯦꯅꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕ ꯑꯗꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯕ ꯉꯝꯒꯅꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯁꯤꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯖꯤꯟꯅꯅꯕ ꯑꯀꯪꯕꯁꯤꯡ ꯈꯔ ꯑꯗꯨꯒ ꯆꯥꯅꯕ ꯈꯔ ꯑꯩꯈꯣꯏ ꯑꯅꯤ ꯊꯤꯔꯨꯁꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛ ꯏꯟꯇꯔꯦꯁ ꯑꯃꯠꯇ ꯂꯩꯇꯦ ꯅꯍꯥꯛ ꯑꯣꯏꯅ ꯊꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯍꯥꯏꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯖꯪꯒꯜꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯊꯟꯇ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯊꯤꯕ ꯊꯣꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯑꯣꯛ ꯑꯃꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯒꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯂꯝꯑꯣꯛ ꯑꯁꯤꯅ ꯍꯣꯠꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯂꯝꯑꯣꯛ ꯑꯁꯤꯅ ꯂꯩꯉꯣꯏ ꯃꯔꯛ ꯑꯁꯤꯗꯒꯤ ꯍꯣꯠꯂꯒ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗꯦ ꯃꯤꯑꯣꯏꯕꯒꯤ ꯃꯈꯨꯠ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯂꯝꯑꯣꯛ ꯑꯁꯤ ꯇꯥꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯑꯁꯤꯕꯒꯤ ꯃꯈꯨꯠ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯁꯤꯕ ꯃꯈꯨꯠ ꯑꯁꯤꯗ ꯈꯨꯗꯣꯞ ꯑꯃ ꯁꯤꯗꯨꯅ ꯌꯥꯎꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯈꯨꯗꯣꯞ ꯑꯁꯤ ꯎꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛ ꯈꯪꯉꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯖꯦꯅꯤ ꯑꯁꯤꯅ ꯁꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯁꯤ ꯕ꯭ꯔꯦꯗꯂꯤꯅ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯛꯑꯝꯃꯤ ꯑꯗꯨꯒ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯤꯟꯗꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯈꯪꯉꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯟꯗꯥꯁꯨ ꯕ꯭ꯔꯦꯗꯂꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯦꯅꯤꯅ ꯁꯤꯔꯝꯕ ꯈꯨꯗꯣꯞ ꯑꯗꯨ ꯕ꯭ꯔꯦꯗꯂꯤꯅ ꯂꯤꯟꯗꯥꯗ ꯎꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯕ꯭ꯔꯦꯗꯂꯤꯅ ꯂꯤꯟꯗꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯂꯤꯟꯗꯥꯁꯨ ꯈꯨꯗꯣꯞ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩ ꯏꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯑꯃꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯐꯅꯌꯥꯝꯅ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ ꯃꯗꯨꯗꯒꯤ ꯂꯤꯟꯗꯥꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯄ ꯊꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯔꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯊꯥꯡ ꯑꯗꯨ ꯌꯥꯎꯔꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯊꯥꯡ ꯁꯨꯔꯤ ꯑꯗꯨꯗꯤ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯟꯗꯥꯗ ꯑꯣꯏꯅ ꯎꯠꯂꯛꯑꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯖꯪꯒꯜꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯕ꯭ꯔꯦꯗꯂꯤꯁꯨ ꯂꯤꯟꯗꯥ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯤꯟꯗꯥꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯡꯅ ꯆꯦꯟꯕ ꯑꯁꯤ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛ ꯈꯜꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯂꯤꯟꯗꯥꯅ ꯃꯍꯥꯛ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯆꯦꯟꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯤꯟꯗꯥꯅ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯑꯁꯤꯗ ꯂꯤꯟꯗꯥꯒꯤ ꯃꯃꯤ ꯑꯗꯨ ꯂꯩꯃꯥꯏ ꯑꯁꯤꯗ ꯇꯥꯔꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯂꯤꯟꯗꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯕ꯭ꯔꯦꯗꯂꯤꯅ ꯎ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯤꯟꯗꯥ ꯑꯁꯤꯕꯨ ꯊꯤꯜꯂꯒ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯔꯝꯗꯦ ꯃꯍꯥꯛꯅ ꯇꯣꯡꯉꯝꯕ ꯈꯣꯡꯎꯞ ꯑꯗꯨ ꯈꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯕ꯭ꯔꯦꯗꯂꯤꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯕ꯭ꯔꯦꯗꯂꯤꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯒꯟ ꯑꯁꯤꯗ ꯆꯣꯡꯈꯠꯂꯛꯇꯨꯅ ꯕ꯭ꯔꯦꯗꯂꯤꯒꯤ ꯃꯉꯛꯁꯝ ꯑꯁꯤꯗ ꯖꯣꯠꯂꯤ ꯑꯃꯅ ꯄꯨꯟꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯁꯤ ꯂꯥꯛꯍꯜꯂꯒ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯂꯤꯟꯗꯥꯅ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯌꯦꯜꯂꯛꯏꯕ ꯄꯣꯠꯁꯛ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯕ꯭ꯔꯦꯗꯂꯤꯒꯤ ꯃꯅꯒꯟ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯅꯞꯇꯨꯅ ꯃꯍꯥꯛ ꯅꯥꯟꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯁꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯕ꯭ꯔꯦꯗꯂꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯌꯩꯁꯤꯜꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯕ꯭ꯔꯦꯗꯂꯤꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯕ꯭ꯔꯦꯗꯂꯤꯅ ꯂꯤꯟꯗꯥꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯩꯃꯥꯏꯗ ꯂꯪꯊꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯦꯗꯂꯤꯅ ꯂꯤꯟꯗꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯤꯟꯗꯥ ꯑꯁꯤꯕꯨ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯅꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯕ꯭ꯔꯦꯗꯂꯤꯅ ꯂꯤꯟꯗꯥꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯂꯩꯈꯣꯝ ꯑꯁꯤꯗ ꯅꯝꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯊꯥꯡ ꯑꯗꯨ ꯈꯨꯟꯒꯠꯂꯕ ꯃꯇꯨꯡꯗ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯨꯛꯆꯦꯞꯇ ꯊꯤꯜꯂꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ
ꯂꯤꯟꯗꯥꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯄꯛꯏꯕ ꯂꯩꯈꯣꯝꯁꯤꯡ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯔꯤ ꯂꯩꯗꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯤꯟꯗꯥꯅ ꯆꯪꯈꯤꯅꯨ ꯍꯥꯏꯕ Xꯒꯤ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯂꯩꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯕ꯭ꯔꯦꯗꯂꯤꯒꯤ ꯃꯇꯨꯡ ꯑꯗꯨꯗꯗꯤ ꯇꯥꯟꯅꯔꯝꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯆꯤꯡꯒꯤ ꯃꯊꯛꯇ Xꯒꯤ ꯃꯑꯣꯡꯗ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯇꯧꯕ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯨꯗ ꯃꯍꯥꯛ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀ꯭ꯔꯣꯁ ꯃꯥꯔꯛꯀꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯡꯃꯥꯏꯗ ꯌꯥꯝꯅ ꯐꯖꯔꯕ ꯑꯆꯧꯕ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯈꯪꯉꯝꯃꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯐꯝ ꯑꯃ ꯅꯠꯇꯦ, ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯑꯥꯏꯂꯦꯟ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯈꯪꯉꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗꯕꯤꯗ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯕ ꯃꯇꯨꯡꯗ ꯕ꯭ꯔꯦꯗꯂꯤꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯝꯇꯅ ꯈꯨꯝꯃꯛꯑꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯀꯔꯤ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯦꯗꯂꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐ꯭ꯔꯤꯖ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯐ꯭ꯔꯤꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯇꯥꯡꯂꯕ ꯃꯣꯗꯔꯟ ꯑꯣꯏꯕ ꯗ꯭ꯔꯤꯡꯛ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯕ꯭ꯔꯦꯗꯂꯤꯅ ꯕꯣꯇꯜ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯕꯣꯇꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤꯡ ꯑꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯗꯨ ꯂꯣꯏꯅ ꯊꯛꯆꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃꯗꯒꯤ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯑꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯣꯏꯖꯅꯁ ꯑꯣꯏ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯏꯖꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯟꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯉꯛꯑꯝꯃꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯤꯟꯗꯥꯅ ꯃꯐꯝ ꯑꯁꯤꯗ ꯖꯍꯥꯖ ꯈꯔ ꯊꯧꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯈꯤꯕ ꯑꯗꯨꯁꯨ ꯑꯇꯩ ꯀꯔꯤꯝꯇꯒꯤ ꯑꯣꯏꯔꯝꯗꯦ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤꯒꯤ ꯄꯣꯠꯆꯩ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯤꯟꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯂꯣꯠꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯁꯋꯥꯔꯗ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯟꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯒꯤ ꯄꯥꯁꯋꯥꯔꯗ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯍꯥꯛꯅ ꯆꯥꯅꯤꯡꯕ ꯆꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯏꯔꯝꯕ ꯈꯣꯠꯂꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯥꯟꯅ ꯁꯦꯡꯗꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃꯇ ꯆꯪꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯁꯥꯗꯨꯅ ꯊꯝꯃꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯊꯨꯡꯈ꯭ꯔꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯍꯤꯡꯉꯛꯇꯨꯅ ꯂꯩꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯁꯤ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯗꯤ ꯀꯔꯤꯝꯇ ꯈꯪꯍꯜꯂꯛꯇꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯤꯟꯗꯥꯅ ꯖꯦꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯋꯥꯡꯂꯕ ꯆꯤꯡ ꯑꯗꯨꯗ ꯄꯨꯈꯠꯈꯤꯕ ꯃꯇꯝꯗ ꯖꯦꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯅꯤ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯪꯉꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯨꯡ ꯑꯃ ꯃꯍꯥꯛꯅ ꯈꯨꯟꯒꯠꯇꯨꯅ ꯅꯨꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯣꯝꯕꯗꯒꯤ ꯖꯦꯅꯤ ꯑꯃꯗꯤ ꯖꯦꯅꯤꯕꯨ ꯀꯟꯒꯦ ꯇꯧꯔꯤꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯋꯥꯡꯂꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯤꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯂꯛꯂꯕ ꯃꯇꯨꯡꯗ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯄꯣꯛꯂꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤ ꯂꯣꯏꯅ ꯃꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯃꯝꯕ ꯑꯁꯤꯗ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯥ ꯑꯁꯤꯗ ꯀꯅꯥꯅꯣꯝꯃ ꯆꯪꯉꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯑꯝꯃꯤ꯫ ꯕ꯭ꯔꯦꯗꯂꯤꯅ ꯃꯃꯥꯏ ꯂꯦꯛꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤ ꯃꯩ ꯉꯥꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯥ ꯑꯁꯤꯗ ꯆꯪꯉꯛꯏꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ, ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯁꯣꯠꯒꯟ ꯑꯃ ꯄꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯤꯟꯗꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕ꯭ꯔꯦꯗꯂꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨ ꯑꯗꯨ ꯀꯨꯟꯊꯗꯨꯅ ꯂꯤꯟꯗꯥꯗ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯩ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯁꯨꯡꯆꯦꯟ ꯆꯦꯜꯂꯔꯣꯏ, ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯄꯨꯟꯁꯤꯁꯤ ꯂꯦꯟꯗꯨꯅ ꯂꯩꯔꯒꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯤꯟꯗꯥꯒꯤ ꯋꯥꯈꯜꯗ ꯂꯤꯟꯗꯥ ꯑꯃꯗꯤ ꯕ꯭ꯔꯦꯗꯂꯤ ꯃꯈꯣꯏꯅꯤꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯏꯃꯣꯁꯅꯦꯜ ꯑꯃ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯕ꯭ꯔꯦꯗꯂꯤꯗ ꯌꯦꯡꯗꯕꯤꯗ ꯃꯍꯥꯛ ꯅꯥꯀꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯌꯦꯡꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯕ꯭ꯔꯦꯗꯂꯤꯅ ꯂꯤꯟꯗꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯤꯟꯗꯥꯅ ꯄꯥꯏꯔꯤꯕ ꯁꯣꯠꯒꯟ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯅ ꯀꯟꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯟꯗꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯟꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯐꯛꯂꯥꯡꯗ ꯌꯥꯟꯗꯨꯅ ꯂꯩꯕ ꯖꯣꯠꯀꯤ ꯀꯥꯡꯖꯩ ꯑꯃꯕꯨ ꯃꯍꯥꯛꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯁꯣꯠꯒꯟ ꯑꯁꯤ ꯈꯨꯟꯒꯠꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯁꯣꯠꯒꯟ ꯑꯁꯤꯒꯤ ꯂꯣꯛ ꯆꯤꯡꯗꯨꯅ ꯂꯤꯟꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯁꯣꯠꯒꯟ ꯑꯁꯤꯅ ꯀꯥꯞꯄꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩ ꯑꯁꯤꯒꯤ ꯃꯔꯨ ꯑꯁꯤ ꯌꯥꯎꯔꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯂꯤꯟꯗꯥꯅ ꯇꯧꯕ ꯄ꯭ꯂꯥꯟ ꯂꯣꯏꯅ ꯑꯣꯏꯔꯝꯃꯤ꯫
matam asida Lindana matam mangan batodna mangna pariba jot ki kangjei sina Bradley hariba nupa asigi masa asida hanjana jana kaya rakana thomami aduga aroibada Lindana pariba jot ki kangjei sina Bradley gi mako asida thomdna Bradley sibu mafam sida hatokirami masig matungda mafam asigi chawruba yum asida chairiba khodiba mayam asi Linda hariba nupi asina loina sengtokirami aduga hojik thokraba thodong mayam asi karisi thoktaba magumna mangna loina semjankirami asumna hariba senasi ulaba matungda nungairaba movie asi matang aswaide losenkirami karigumba ngasigi aigi explanation asida soikiba lankiba yawrubasu mayamna ngakpiyu ngasigidi matang aswaide kainarasi